Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Mukhimantri Nongthombam Biren Singh na hairi Raise asi mache tanaba kai ki bahibasi kanagumba amatagi apamba nate maram aduna sarkar asina lamki matangda karigumba hiram amatada sangtai na batoroi Anishiba tangkakta vote hadana gatabar Raise Terani Choi amasung Union Territory Singi Lok Sabha se marfunipan gi merep je pisin banga sina loire amasung Hit wave na tuan bayaba lena sindagi ngakthong no bigi matang da kendrigi Haksel Mantri Dr. Mansuk Mandavia na sabapati ordina mipam amangarang pangtokre. Mukhimantri Nongthombam Biren Singh na hairi Raise asi mache tana kai ki bahibasi kanagumba amatagi apamba nate maram aduna sarkar asina lamgi matangda karigumba hiram amatada sangtai na batoroi Imphal leva thambal salengda ngarang pangthokiba mahila samelenda saruk yaraduna Mukhimantri na hai Manipur National Register of Citizen NRC chanarakpa matamda Raise asida mahusadagi lerekraba yellow missing the sokngai leite Inglising machamapon pumathoida base year oiraga NRC chanarakpa matamda lamdam asida mahusadagi lereklaba yellow missing the chanaroi ain kaina changlakpa miyosing di NRC chanagani Sri Biren hai Manipur Vidhan Sabha da NRC chananaba lawkiba warep adu ऐतिहासिक oiba warep ni mahangna hai lamdam asida hauji thokliba irang asi mitop sing sangsalakpadagi thorakpani Raise asiga yumthangnariba Nagaland amasung Mizorangi miyamna ngangkhoi paring sambal khaba pamdraba sulamdam asigi miyam maru oina yellow mi sing kanabgi damak ngangkhoi paring sambal khaba haibasi yamnamak tangai phade Mukhimantri na hai Manipur na mai chaliba asi matam amada yana bachalamba hiram kunimaki warushin purakna bohanaram dabadagini sarkar asina drug ki mayota leblam drabadi tungi mirol kari oigani haibadu khangbangam matam amada Myanmar ga taina bangang khoi paring sambal kharam daba amadi athingba leitena mitop sing changdaksilakpana mafam kaya da khul masing hengalakpagi maram oiri mangna hai virus sarkar na achoba daita loduna chingnaba mafam sing yauna mafam kaya da security force tamle masina maram oiduna hojik Raise asida santi tamna hanjilakli lagliba Lok Sabha mikhal da Senior citizen natraga miga mimana drbasingi postal ballot ki khuthangda vote thadabagi khudong chaba piri asigumba voters sing asina vote thadanabagi damakta BLO singi khuthangda form 12D piba hore hariba form sing asitha asigi kun manga fawbagi manungda pisalakadabani District Election Officer Imphal isna hai zila asigi oina asigumba voter puna lising ama chatu humputra mapan lei chirlo dun hai absentee voters singi oina tonganba polling team kuntra semle masida official ani biographer ama micro observer ama amasung armed security personnel sing na absentee voters singi yum chatuna postal ballot sing adu lakhotkani ahanba round da tha asigi taretegi tang taran thoi phawbagi ayupung mapan degi nungthil pumunga phaw chekani masida tang mapan amasung tarama thoi shuti lebena maram oiduna jumthong chatlaroi lemhori ba voters singi oina anishiba round da tang taramanga da pangtokani maras the absentee voters singi postal ballot sing khongopada mathok togoda ba polling personnel singi training lagli irai nimita DC office complex ki SIRD hold the pangtok lagani Outer Manipur Vidhan Sabha Kendra ki General Observer Uzwal Kumar amasung Police Observer Vaibhav Krishna Nangarang Kangpo Pizira da Chatuna Zila aduda Lok Sabha Mikhal Gamari Lenina Sem Sariba Singh adu Yingshingkre Observer Aniduna Saitu Vidhan Sabha Kendra ki polling station ama oriba Hai Pida Leba UZV School da Chatuna Yingsinki amasung school adugi staff singa su unaduna warishanaki Makuina Kaitel Mamida Labor Relief Camp the Suchatuna Mapam Duda Leriba Lanjaneri Bamuising Unaki Tungda Sada Hills Autonomous District Council Officer Chatuna polling personnel sing unaduna warishanaki observer ani asna DC office complex Chatuna strong room sing su yengsinki District Administration Council Sinduna Systematic Voters Education and electoral participation swift ki matang da miyam da ningtina kangan begi campaign amangarang funyar kul da pangtokre thorum adu da wanga mo da swift campaign ki nodal officer U nakaden hai miyam na masa gi vote da bagi athikar ase niyam chumna sin daga da pani amasung sel khargi da makta yon thokloi da pani samasa si za chakhot pa amadi ahongba ningtina purak pangam hangada ba achumba medep adu da vote PC campaign adu ga mari lenena quiz competition amasu pangtoki
Public Health Engineering Thobal Division ki makhada leiba Thobal Tomjing Water Supply Scheme na ising piba lepkhibadagi miyam da awaba mayoknare atuba matamda miyam da ising phanganbiu haina Thobal apunba lub tal na thadorakpa chirol amana phongdorakle tabiriba pawasi Akashvani Imphal dagini Anisuba tangkakta vote hadana kataba Raja Taranithoi amasung Union Territory singi Lok Sabha seat marfunipan ki mirep chepisan bangasi loiragani Kerala ki Lok Sabha Kendra kun Karnataka ki Taramari Rajasthan ki Tarahumdoi Uttar Pradesh amasung Maharashtra ki seat nipan Madhya Pradesh ki seat 8 Assam amasung Bihar ki seat manga West Bengal amasung Chhattisgarh ki seat ahum Manipur Tripura amasung Jammu Kashmir ki seat amamangi vote ki Anisuba tangkakta tha asigi kuntarukta vote hadanagini Kalentha matam changlapgaluna na nungsagi maisaga mari lenaba thorokpa anaba sing lakshinaba sem sariba singi matangda kendagi Haksel Mantri Dr. Mansukh Mandaviana Sabapati oidna mifama mangarang pangthokre mifama duda wangangbada Sri Mandavian hai tongan ba raja singda hit wave ka mari lenina misi mina yauna ate thodok kayagi data sing thamna ba central database ama semba ki tangai fadaba lei Mahang na hai hit wave na piba setting sing miyam da khangan bana masidagi oirkadaba kutung tiningai sing ngakthok pangamgani Congress President Malik Arjun Kharge nangrang awang nongpok Delhi Lok Sabha Kendra da Ghar Ghar Guarantee Abhiyan hokdokre thoromdu da wangang bada Sri Kharge na hai lakleba Lok Sabha mikal da Congress na karigumba sarkar pairabadi lebak sing batung bada cash census pangthokani mangna hai leba si ki miyang gi yafaina wi damak da Congress na guarantee kun manga amasun na manga pukhatre ngasi phongba pause singe maru oba pawgi dama hoji ngangbom Amukhomba leire Amukhomba Thagachari Chitrabhanu Manipur News ta machet pithoklaga sasan tawdaba BJP nate ngasigi amasung tungi mirol kandaba yaroi mikhalasi NRC chanahanba pamdabra haibadugi achoba tes oigadori bani haina Mukhyamantri Nongthom Birena phongdoki wafamna banner headline toduna phongri pawasi na harugi thodang Isel Express Sanalivak Shanghai Express Manipuri Edition Pongnafam People's Chronicle Imphal Preface na singba pause ayambada maroi pawena tongan mongda headline toduna phonari Pongnafam da Mikhal da Congress ke mirep maithirebadi miyam maithibu oigani haina Manipur Pradesh Congress Committee ki President ke Megachandra phongto ke wafamna anishoba headline toduna phongri narogi thodang da hida kanaba pambi sing thaduna lomi singi senmitlon phagarhanba ngamgani haina Rajyapal Anushya Uke na phongto ke wafamna anishoba headline tawri Isel Express ta Totom Sanagi mathakta action lownaba ECO Aroda makata na wakat khre haiba pauna anishoba headline tawri Pawasi Manipur Mail Imphal Preface su ahanba headline tuduna phongri Sana Leibakta mapandagi ahongba mamanda pusilakpadagi iramdamgi enjang yonba chitre lomi singna wana thajaba kobi chekhaiduna mangle oki machinjak oinare haiba pauna ahanba headline tuduna phongri Shanghai Express Manipuri Edition da Manipur NRC chanahanba haure haina Mukhyamantri Nongthom Birena phongdoke wafam ahanba headline toduna phongri Pawasi Shanghai Express English Edition dasu ahanba headline toduna phongri koki sing karamba mirepta bo thadagadage haibadu laibak pokpada warip lawgadori haiba pawama box item toduna phongri People's Chronicle da Election Commission na Manipur yauna Lok Sabha mikhal pangthokadaba Rajya Singhi hojik oiriba Santi Raksagi Phibam Yangshin Kreba Fau Ahanba headline toduna phongri Pawasi Morning Bell dasu ahanba headline toduna phongba thengnare Hoelan Pauda Kuki Nation amagi Manglanda Manipur gi Puwari semdoktuna lan uhanbagi mayokta khanaba haukreba pauna ahanba headline tawri Ganfew Mail da Imphal Jiribam lambi fattabadagi malpuba gari kya panduna leire heba pau anishuba headline toduna phongri Tamilung Times ta Delimited Coordinating Committee na ECI amasung Chief Justice of India da Manipur da Lok Sabha mikhal yaithok pinaba taksin kreba pauna ahanba headline tawri Pawasi Hills Hornbill Express su ahanba lamai da phongri Chitrabhanu Thagachari Amukhomba aroibada maroiba paw amukhana Mukhyamantri Nongthom Biren Singh hairi Rajya asi machet tana kakiba haibasi kanagumba amatagi apamba nate maram aduna sarkar asna lamgi matangda karigumba hiram amatada sangtainaba tawroi Anishuba tangkakta vote hadana kadaba Rajya Taranithoi amasung Union Territory singi Lok Sabha se marfunipan gi mirep chepisan bangasina loire amasung Hirwave na thon bayaba laina sindagi ngakthongnobugi matangda kendrugi Haksel Mantri Dr. Mansukh Mandaviana Sabapati oidina mipama mangarang pangthokre pauloi jari